Arambai News Guwahati Damitilon ki pau tabri basing bu ihan handu makta da chingangbam Sujitra ni na khurumjari hojika sigi samlappa mariba pau sing lobirase Assam ki Haksel Mantri Kesap Mahantana lagliba ningthau kaba numittagi sedasida chatnaba hogudaba anoba SOP ama ngasi thadorakre Assam da COVID hotspot ni haiba area chaniga nifutret khandoki masi total containment zone oina lauthoki baga loinana kupna panagadaba area lising mari ga chonga marfumathoi amasu khandoki Hauzik state asida khwaidigi sokliba district mari habadi Bishanath Morigaon Golpara amadi Golaghat hariba district mari ase total containment zone oigani tobagidi Golaghat ki oinadi Bokaghat subdivision khaktamak containment zone oigani so hairi Lagliba ningthau kaba numittagi chayolamagi oina anoba SOP asi chatnaba hauragani Guwahati khakhtagi oina komthokladuna dukan amadi kaithel sing nungthil pung 3 phawba hanglagani aduga pung 3 dagi curfew hogani atai district singdadi hanagumna adumak athingba thamkigani loinana inter district chathok chasindasu athingba adumak lekhigani panba yai hauzik phawbada Assam da mioi lakh 3 ga lising 93 da covid vaccine kapthokre Minister asina makha taaduna paumi shingda asisu phongdorakhi madudi delta variant ki test tawfam hojik phawbada Assam da leitaba maramna hogiba April amadi May gi oina tha amada sample chahum test tawnabagi damak Kolkata da thaki madugi manungdagi April amadi May thagi sample singi result lakre masigi manungdagi sample humbudra taret delta variant ki case oiramki Assam da delta variant namaram oiduna hojik phawbada leikhidabasu mioi amakhaktani haina minister asina makhatana phongdorakhi Assam da Congress matamgi ACS amadi APS officer singi file amukhana hangdoknaba Assam gi CM Himanta Biswa Sarma na haikre panba yai Sarvanan Sonowal na CM oingegi matamda ACS amadi FPS officer 58 phagatki hojikna bo Englishingani 15 13 ki Officer kayagi mathakta saman thaba haukibaga loinana makoigi parikhyagi pakhum chesingda charak chahingnaiba kayasu thengnakhre asumna matamamagi APSC gi chairman Rakesh Paul phauba jail da laingai tanja asida APSC gi wathok asi CM Himanta Biswa Sarma amukhanna chapkhatlakadori Manipuri CM N Birana mifama puoiduna puariga thanaba yadraba Kangla semgot sagat nabagi tongan tongan bahiram kayada khanaraduna Kangla board ki kuthani thoi suba mifam ngasi phamki mifam asida minister Satyavarta MLA Karam Shyam MLA L Rameshwar amadi awang bathaki official kyanasu sarukyaki Manipur ki tongan tongan ba chingmi kunthani thoida makhoi makhoi gi oiba museum sing lingkhat hanabagi damak hanana lupa lakh tara tara kaithokhrabagi matung handaksu lupa lakh manga manga amaga sanction toragani haina CM N Birena ngasi phongdokhi Miyam gi damak singthaningai oiba thabakaya toriba miyoi singda piba Pride of India Young Star Award Inglisingani kunma thoi pinabagi damak Imphal gi Kesamthong thangjam leraktagi Fanjongbam Lanajit pu khalakre Award asi Bharatiya Dalit Sahitya Academy New Delhi na pibani panbayai Fanjongbam Lanajit hanasu social activist amoina Dr. B.R. Ambedkar National Award Englishingani kunmathoi phangkrabani Arunachal Pradesh Abotami Students Union na state asigi Kimin Saharbo Assam gi saruk amani haikibagi maralda Arunachal Pradesh ki habadi state asima ki CM oriba Pema Khandu gi mathakta FIR ama pankre CM na khanana BRO authority amadi mapungoina Defense Minister Rajnath Singh ga nungdayana raga Arunachali Singhi lamgi hak amadi title matpikhi haina mahiroi lup asina pendana maral sirakle Ningsing bayai Itanagar dagi kilometer humbudra manga lapna lairiba Kimin hariba mafam ase Arunachal Pradesh ke Papum Pare district ki manung chana lairibane adubo Defense Minister na hokiba jungi tang tara theretta road project tarani thoi sangabagi thoramda DRO na Kimin bo Assam gi manung chana Baligar da laibani hairakibane asumna Arunachal Pradesh ki Kimin potin gi lam saruk ase Assam da pithokinabagi amot pathong ni hainasu mahiroi lup asina makhatana maral sirakle Meghalaya gi is Jaintia Hills district ki manung channa Krem ule umpleng da leiba koila khoni amada trap tawduna leikraba sinmi manga puthoraknabagi Indian Navy SDRF NDRF amadi Meghalaya Fire and Emergency Services ki apunba khutpu amana chawrakna chayol mari muk rescue operation changsilaklabagi matung ahum suba hakchang ngasi amuk puthorakre
panba yai anisuba hakchangna ngarang puthoraki Jowai MLA Wailat Miki Sailana Maki Kendra gi mioi singna COVID vaccine kapada ningjing mangjing toriba si kokhanabagi damak akhanaba thorang amoina mahiroi singda lupali sing manga scholarship pigani laukthokre scholarship asi mahiroi pnamakta pigadoba natri Kendra sigi khangalaba imung taragi mahiroi singda pigadabane imung tara sisu haukiba jungi tang kunma thoidagina lagli bajungi tang kuntra fawbagi manungda vaccine kapa mioi singi maraktagi lucky draw tawduna khangadoribani Meghalaya lenga ki ngasi famkhiba COVID review meeting na maroiba warep kya laukre madugi manungda lagliba jun gi tang kuni pandagi Shillong da public transport habadi local taxi chada taramanga gi changda chenba horagani driver sing vaccine kapthokle natraga kapthoktri habagi status su gari singda thetkadabani status gi khungangi area singda cha dukan sing hangba yaragani tobutabu hariba cha dukan sing asida phamduna chaba thakpadi athingba thamli loinana Corona Care Center singda leiriba COVID anaba singda tangai faduna changba polam singa konana provision kit su piba haina lengakna warep lauki Haukiba pung kunmari asida India da COVID ki anoba positive case lising yang khaima thoiga chatruk humputaret phangki lising amaga chahum kuma panna laikide amadi COVID anaba lising humpumari ga chonga kuntaretna nawa pharaduna discharge tauki amadi awang nopagi state singi manungdana hauzik phawbada ngasi gi oina COVID ki anoba positive lakraba state singi manungda Meghalaya da chatruk supna ani Mizoram da chaniga kunmari Nagaland da chamaga kuntra Manipur da chongaga marfumanga amadi Assam da lisingani ga chatret marfutra humdoine amadi Assam da mioi kuntaruk Manipur da nipan Nagaland amadi Mizoram da ani amadi Meghalaya da taret lekhidabagi report su lakli Yamna thuna sandokanba India da ahan boina phangkraba hojikna Malem gi lebak marfuda sandokraba COVID ki Delta variant asi ngasidi UK da khwaidigi mapungoiba strain ama oirakle apunba COVID case ki chada marfutara Delta variant na oire nakalamarom da US da su nomgi anoba case phanglibasing asigi saruk ahum thokpagi amade Delta variant ne aduga hojikna mok masigi khwaidigi athengba mutation havade Delta +/AY.1 haina khangnari India gi Union Health Ministry na Delta plus variant asi yawnamak cheksiningai oiba variant amani haina laukthokhrabane Maharashtra Madhya Pradesh Kerala amadi Karnataka da phangkraba variant asi yamna thunamak variant of global concern haina laukthoklaba yari adubo tamthiraba variant asidagi ngakthokpada khwaidigi safe oiba khulaidi miyam hogduna vaccine kapthokpani haina akhang ahisingna mot phongdorakli Union Education Minister Ramesh Pokhriyal na CBSE Class 12 ki parikya da achumba evaluation criteria ngakna chatkani haikre Kanagumba mahiroi amana result ta chingnaba natraga pendaba leirabadi chahi asigi August thada pangthogadoriba parikya asida thaba yagani evaluation asigi makhada mahiroi singna magi haija singjaba amade talent ki matungina marksu phangani haina thajaba pirakhi Jaragasida Maharashtra State Board ki Class 10 ki result lagliba July tang 15 da laukthokhlaba yai haina Maharashtra State Board na haikre Masigi matung State Board asida affiliate tawba junior college sing da ming channabagi common entrance test logani so hairi China gi ruling CCP gi centenary celebration lagliba July tang amada pangthok kadoriba asigi hekmangoinana Sichuan Tibet Railway gi kilometer chamri ga kuntra manga dasmik manga sangba Lhasa Ningchi section yamna thunamak China na launch toragani panba yabade India gi Arunachal Pradesh ka yamna naknaba Tibetan sahar Ningchi ga provisional capital Lhasa ga samnariba Tibet ta ahan boina chenba fully electrified bullet train ngasidagi chenba hokre Hana pungnifu nipan changlamba adu Lhasa yobagi lambi asi ngasidagi pung 12 khaktamak changlagani panba yaba amana Arunachal Pradesh asi China na makogi South Tibet ki saruk amani haina hanadagi claim tawduna laklibane adubu India na wafamasi kanna yadaduna leirakhibane panba yai India amadi China gi ngamkhai gi chet naba leiriba si lam kilometer lising ahumga chamri marfuni pan sangba line of actual control LAC ni Aroibada ngasigi tentak pamaroiba pau khara
India Lengak Nagasi COVID lying with the Changba Senfam Amadi, COVID Namaram Oiduna, Lakidaba Singna Pangba ex Gracia de tax exempt Togani Lauthokre. Orisha board ki class 10 की परीक्षा की रिजल्ट ngasi लाउथोखरे महिरोई चादा मरफुतरात्र दशमिक निपान मापन्ना पास तौरखी मालेम द ममिंग चलीबा साइंस जर्नल नेचर ना कोरोना वायरस की ख्वाइदगी साथीबा मपांगल कनबगी चांगसी डेल्टा वेरिएंट लोयरगनी मसिगी मतुंग डेल्टा की मपांगल हंथरकलगनी हाइरे जेल लैरिबा आसाम की एमएलए अखिल गोगोई माकी अपोकपी ममा अमदी मचागा उननबगीदमक नुमित निनी की ओइना जोरहात लैबा मयुमदा चटपगी अयाबा एनआईए कोर्टना ngasi पीखरे इंग्लिश मंगा चमापन हुम्बुद्रा मंगागी जून कुन मंगादा मतमदुगी प्राइम मिनिस्टर इंदिरा गांधी ना इमरजेंसी लाउथोक्तुना मिचम मियाम ओत नैखिबा दुबो निंगसिंगलदुना आसाम प्रदेश बीजेपी ना ब्लैक डे पांगथोखी कांग्रेस एमएलए कमलाक्ष देबो बीजेपी चंगलकनबा हंदकता कांग्रेस तगी बीजेपी दा चोंगसिन खबा रूपज्योति कुर्मीना हाइखी कांग्रेस की दशा कोकनबगी खननैनबा मरक्ता चिंखाइनबसु लेपलैथ्री रिपुन बोराना राजीव भवन दा अदुगा देवव्रत साइकियाना भारत नर याउना दिसपुरा तोंगान तोंगाना फमखी पुंग कुनमरी की मनुंगदा गुवाहाटी दा बैंक अनि ngasi लुट तौखी ग्वालपारा डिस्ट्रिक्ट की धुबरी दा बाइक की मेला धुबरी पुलिस स्टेशन की मनुंग चन्ना लैब मफम सिंगदा नुमित कुदनी ऑपरेशन चंगसिंदुना फागलकपा हुरालकपा बाइक चामग तरुक मपुसिंग कौरगा ngasi खुसिनखरे एनफोर्समेंट डायरेक्टरेट ईडी ना आदर्स ग्रुप ऑफ कंपनीज रिधि सिधि ग्रुप ऑफ कंपनीज अमदी अतई कंपनी खरगी लुपा करोड़ 453 मुखी ओइगदबा मरल मथुम कया खोंगतखरे रेसलर मर्डर केस अमदा फाखिबा अनिरक ओलंपिक मेडल फंख्रबा रेसलर सुशील कुमार ngasi मंडोली जेल दगी तिहार जेल दा होंगदोखरे इंडिया की आईटी मिनिस्टर रवि शंकर प्रसाद की ट्विटर अकाउंट माइक्रो ब्लॉगिंग साइट ट्विटर ना पुंग अममुक ngasi थिंगजिंदुना थमलुरे नेशनल टेक्निकल एडवाइजरी ग्रुप ऑफ इम्यूनाइजेशन NTAGI की कोविड वर्किंग ग्रुप की चेयरमैन डॉक्टर नरेंद्र कुमार अरोरा ना इंडिया दा सारिबा मालेम की अहानबा जाइडस केडिलागी DNA प्लाज्मिड वैक्सीन खरनी असिदा फंगलगनी हाइरे अमदी मियोइबगी हकपु खोंगोइनै हाइबगी मराल सिददुना चाइना की जिनजियांग रीजन द साबा सोलर पोथोक खरा US ना अथिंगबा थमखरे ngasi grenadi arambai news guwahati da maitelon ki pau sandokchaba matang solution jabagaloina na tabiri basingbo amkasu hanna kurumjari